September 12 ing 1994 matam adugi Manipurgi maharaja bodhachandrabu shillongda kouraba matungda matam adugi domion of India gi aronba khujin thourang amadi nongmei chingdonda namphu sijinaraga Manipurbu India da Namtin tinhallkhibgi sahee loukhiba Numit September 12 ing 1994 asibu Coalition for Indigenous Rights Campaign Manipur CIRCA na National Repentance Day haiduna Millennium Institute of Sciences kwakeikeithel mayaikoibida Pangthokkhre hairiba thourang asida CIRCA gi President Somerendra Thokjom CIRCA gi Vice President Longjam Ratan amadi Herikon gi President Yumkhaibam Surjit na tongan ba wafam kaya thamki CIRCA gi President Thokjom Somerendra na fongdokhibada aikhoisi ahingba khunai amada aikhoina khudingmakpu singnaraga hingli haibasi khangnanabagidamak aikoina aikoigi puaribu ningsingdaba yade aikoi isagi lam ngakpa ngamjadaba isagi political status leijadriba identity crisis ki wahang mayam ama lakliba asi aikoina India gi makhada mikhapon belengak amada leirubadagini aikoi isana isagi na chatnabi culture kausilakle furup kanba haiba asi aikoi khudingmaki thodang oigadabani aikoigi Manipur khunaida anauba revolution ama purakpa haiba asi aikoigi nahasing amadi mahairoi singna oigadabani Manipurbu India da namphu sahee Tilhankhiba matungdagi hiram khudingmakta tongan ba isu mayam ama thoklaknabagi machak oirakli Manipurda mitop miyanchagi achouba isu human rights violation gi isu isagi territory ngaktuna thamba ngamlaktaba kanglup masen gi marakta divide and rule gi policy sijinaduna nungsinnadanabagi hu kamsinba kaya asi aikhoina India da namtin tinhanbadagi oihanlakpa amakhakni maramaduna sarkana matam kayagi mamangdagi hauna aikhoi pre-merger political status hanjinba ngamlaba matamda aikhoi gi thogliba isu mayam asigi aroiba waroishinama lakani maramaduna Manipurgi masagi internal autonomy adu lengdana leifam thoi haiba wafam thamki unai ko haidi matesi loisi ya haibati mati ko kunche ko na ka kong chana ma dunai ko haidi unai ke ko loisi mo bujai man ko hong de le sparta la ni dara ni strida ai mati ko na leiba risi mo da phai sa ni sparta la ji ko yi hidaki ko thang mutkre polisi ko tu bi mati ko na leiba male mo da tholi bas sparta la ji risi mo ko power pasi Manipur su सारा खाना बता बड़ी लेकिन लाइक तक ये है ना नोंगों सुन ले करके नहीं मतलब ना तो अरे जो बैक टू सैम आर्टिफिशियल और जनरेशन अदू ये समझ नहीं करा कोई ना तो करा लोग तो बस कोई बोल सकते करा कोई की पाए में तो बम्बा लंजी नोंगों में पिछले लगता नोंगों की मीना दोषे लगता तब वो विधि तो किम में बताता यार को है ब्रो